하야사 하이나 이빠기 민카이니 하야 이마기 민리니 하야 하이나 나다이리나 세호자라기 잉엘이 타는 거지 그기노 잉아서 농주 타네 잉엘지데 농도 기탄 하이겠래 아다 पूर्णिमा हरिबा हौजिकी थानिल हरिबा प्रोटागोनिस्ट ओरिबा मागिदा मपुंग ओइबा जे माइजे हेरोइन जिनो मपुंग ओइबा ओइन लौखत गदरु तसेना लाइक अम नैलबा हाबसिदि मागे मनुंग मपानसे लोइने थिनना लेरबदा स्पीकर अमना नो लेस देन 1 आवर पामबनी अदो आइना नंग राइटर दा हंजेबदा 20 मिनट्स की मनुंगा होनाबि हाइरपन अदना आइना गसी नैना जगदरबा लाइक मरमता नैना बा हाइब थाइदबा तारे खजितम पंजादो रिसिदी 100 मीटर रेस तनी तौजदोइश लाइक सिक मरमदा यमतेन हाइजगे लाइक सिदी आइना नैना दरसु यारबनी फॉर्मेलिटीज गिनी हाइबदी लाइक से हानना ऑडियो दा एपिसोड 13 थोना खाइदोक्तना ता करबा मयामना खंगरबो वारी मनी मसिक मरमदा आइनाबो करी हेंदोना हाइजरुगदबा हाइजरुनुङाइ लैगदगे तौबतंगी अखोइना लाइक अम नैनबा नत्रगा लाइक अम इबदा नांगनरिबा तौनरिबसिदी करी तौरगा तौबनो आइ कांदा लाइक तुता सुमना अखोइना इसैबा ताबदो नतबा इसैबा सकबदो नतबा नत्रगा इसैदो फजग्रे हाइदो नतबा लाइक अदुबदुगी कांगलोने दु करवाइ तौबगी हाइबा पादम मम खरलै मदुगी पादम दुगी मतुगिना अखोइना हे लाइक से नैना जबन अदुना मरम ओइदना पादम दुदा पांजलगा माइ लाइक कदाइ बाबु यारै न कदाइ बाबु नुमाइ कनागुम्बम इसैबा सखिबदा पंपम मसगिबा मयाम खुबा कुकु खुगिबदि आइ इसैमा ओइरबरा काइबदुदि इसैमागी मागी लैबम थोप मसाकसिंग लैबम थोइदना मदुगी लैबम थोपसिंदो चुम्मब्रा चुमद्रिब्रा हाइबदु उपन्यास अमा लेरे उपन्यास ngसाइजो हाइबिरे पाबदो सिंथों पुंगनिंग निंसिबा कमनिंगाइ ओइबो उपन्यास अमा ओइरम याइ अदुबु अखोनि येंगपम मतंददि मी मने हाइबा तारगदि मी मखोंगा पानगदरा मखुलमा पानगदरा नत्रगा ममिदम पानगदरा मागी एनाटोमी दु सुमब्रा हाइबा सिंगसिंजे मसे अखोनि येंगम थोपगी अदुगी मिकेंगदगिनि अदुबु असुंबा मयाम तिनबा थौरम अमदा मसिगी मयामजे अकुपता मयामसे नैनबा हाइबा सिदि अखोनि ओइथोक्तबनिना आइना चौराना हाइरप खतुं आई मदुगी मरमदा नोबेल से मागी नोबेल से यावरिसिगा नोबेल की पादम दुगा करी करी सिसनबनो हाइबदो मदु आई निंजिंजिगे तसेंगदि लाइक नैनबगुंबा असुंबा थोरम सिंसे मसी मिनसु कया हाइनदब बोरिंग चुब थबनी अदमकु अखोइ मसी खरखरक्सु खंब दरकार लेब्रा अखोइना ngasi इरे हरबसु अखोइना ngasi सानारे हरबसु अखोइना ngasi अखोगी जगोइ सिं सारे हरबसु पृथ्वी की इरेना दा संग मतमदा नेशनल की इरेना दा संग मतमदा अखोइ वारे बसी करिगिनो हाइबा मतमदा अखोइना मसीगी बेसिक नॉलेज सिंग असा यावदना तौसलुबा ममै थंदा नियम सिंगदु यावदना तमकबो ओइबनना मदुदगी अखोइना कानबना मरम ओइदना अखोइदा इंटरनेशनल की थादी यौखलबददी यामना क्रुशियल ओइबनिना मदु माइ पापा ngamdrine सोवियत रशिया ना वर्ल्ड चेसी डोमिनेंट तौवेब अदु मखोइना वर्ल्ड की शतरंज सानबगी से मखोइना अयंबा मतमदा डोमिनेंट तौवेब अदु इंडिया की मखोइगी मरता ममम याली यादे हाबिनि तौ करिगी डोमिनेंट तौना कंदा अखोइगी इंडिया की लमदमदा अखोइगी स्वाइदसु शतरंज सानब लेबिरमगनि शतरंज सानबदा हंजिंगना करि हाबिबगेबा मतम मांगनदना शतरंज सानदना लई हाबिबनेबा ऑन द अदर हैंड रशिया ददी चेस स्कूल हाइदना शतरंज तमनब स्कूल से ग्रासरूट अंगांजिंदगी तंबीरबनेबा अदुई अंगांजिंदुगा थोलागा सदा अखोइना लंबान तौना हौराबा अखोइगा लंबा तौरुबदुबु कदाइदगी यादोइनुबा सोइदना ताइ अखोइना कामगा ngамमुबु याइको आयामबदि मोइना लौहरने मरमदना ngasi पोयम असौना नोबेल इबिरेबा नोबेल इरिसे इन सम एक्सटेंट मागसे अफबसु यावबे मा पिथोरपोइदना मखादे याम सखिबसु तो बदंगी अखोइना नोबेल से करम इगदबनो करमाइ तौगदौनो हाइबना जिंबा इसै मा सकपदा आइना मयानु नि सिद्र सेमयाम थागिबे हई आदिगी खुबा खुदना थागत पिगिबे अदुबु तसेंना संजलके हाइतारदि इसैगी रागदो कराइबौ लेरगी हाइबना जिंबा खरा संगबन मरम ओइदना अखोइना टेक्निकल सिंसे खस्तंग खंब दरकार लेबरा हाइदना मदुगी यामना नुंगाइजबनी सुमनगी आइना थेंगनाजरपदा लाइक नैनबा हाइबसिदि अखोगी ऑनरेबल सिंसिना हे हेक सिंखलगा असिनबा लेबना मरम ओइदना मखोइना सपी घरगा कोइना हे तौबुनी ngasiदी ओजा अचौगी थौरम जिददी लेंगदना हुजी लाइक की मरमदा खितन ngang ja dori sibo tabi diba leibiraga tawuse masisu anobo muni ngasiदी
ꯑꯌꯥꯝꯕꯅ ꯆꯦꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜꯁꯤꯡꯁꯦ ꯊꯕꯛ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯔꯨꯕ ꯑꯃꯈꯛ ꯂꯩ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯀꯥꯟꯗ ꯁꯣꯃꯔꯁ ꯃꯣꯒꯝ ꯍꯥꯏꯗꯅ ꯑꯐꯥꯎꯕ ꯅꯣꯕꯦꯜ ꯏꯕ ꯑꯃꯈꯛ ꯂꯩ ꯃꯥꯅ ꯍꯥꯏꯔꯝꯕ ꯑꯃ ꯂꯩ ꯃꯥꯁꯤ ꯀ꯭ꯔꯤꯇꯤꯛꯅꯤ ꯃꯉꯣꯟꯗ ꯀ꯭ꯔꯤꯇꯤꯛ ꯂꯥꯛꯄꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯅꯩꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯀꯩꯀꯩ ꯂꯥꯛꯄꯤꯌꯨ ꯂꯩꯕꯁꯤꯡꯁꯦ ꯑꯁꯤ ꯃꯉꯣꯟꯗ ꯍꯦꯛ ꯂꯥꯛꯄ ꯑꯗ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯍꯥꯏꯔꯤꯅꯤ ꯄꯤꯄꯜ ꯑꯦꯛꯁ ꯐꯣꯔ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯅꯩꯅꯅꯕꯗꯤ ꯌꯥꯝ ꯇꯣꯏꯅ ꯃꯤꯁꯤꯡꯁꯦ ꯂꯥꯛꯏ but they only want prizes ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯨꯅ ꯄꯥꯝꯕꯗꯤ ꯃꯈꯣꯏꯗꯣ ꯊꯥꯒꯠꯄꯤꯕ ꯈꯛꯇ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛꯁꯤꯒꯤ ꯐꯠꯇꯕ ꯃꯔꯝꯗ ꯍꯥꯏꯔꯗꯤ ꯍꯦꯛ ꯁꯥꯎꯅꯤꯡꯕ ꯂꯥꯏꯔꯤꯛꯇꯨꯒꯤ ꯑꯐꯕ ꯃꯔꯝꯗ ꯍꯥꯏꯔꯒꯅ ꯐꯩꯌꯦꯅ ꯍꯥꯏꯔꯒꯅ ꯍꯦꯛ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅ ꯃꯥ ꯍꯥꯏ ꯂꯥꯏꯔꯤꯛ ꯅꯩꯅꯕꯤꯌꯣꯅ ꯂꯥꯛꯄꯁꯦ ꯌꯥꯝꯗꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯊꯥꯒꯠꯂꯒꯗꯤ ꯁꯥꯎꯏ ꯊꯥꯗꯔꯒꯗꯤ ꯃꯣꯏꯗꯣ ꯄꯦꯟꯗꯦ ꯍꯥꯏꯅ ꯑꯁꯦꯡꯕꯁꯨꯅꯤ ꯑꯩꯅ ꯑꯣꯖꯥ ꯆꯧꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯦꯛ ꯊꯤꯅ ꯉꯥꯡꯕꯗ ꯑꯣꯖꯥꯁꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯋꯥꯔꯧꯗꯣꯏꯅꯤ ꯂꯥꯏꯔꯤꯛ ꯉꯥꯡꯕꯤꯌꯣꯅ ꯀꯧꯔꯒ ꯊꯤꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯗꯅ ꯑꯗꯨꯅ ꯉꯁꯤꯁꯤ ꯑꯩ ꯊꯤꯅ ꯍꯥꯏꯖꯔꯣꯏ ꯑꯗꯣ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛꯀꯤ ꯅꯨꯃꯤꯠꯁꯨꯅꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯅꯨꯃꯤꯠꯇ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯂꯥꯏꯔꯤꯛ ꯑꯃ ꯅꯩꯅꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯐꯣꯡꯕ ꯅꯨꯃꯤꯠꯇꯕꯨ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯊꯤꯅ ꯍꯥꯏꯕꯁꯤ ꯆꯠꯅꯕ꯭ꯔꯣ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯃꯄꯣꯛ ꯀꯨꯝꯃꯣꯟ ꯍꯥꯏꯗꯤ ꯏꯄꯥꯟ ꯁꯣꯟꯕ ꯅꯨꯃꯤꯠꯇꯕꯨ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯊꯤꯅ ꯅꯩꯅꯕ ꯆꯠꯅꯕ꯭ꯔꯥ ꯍꯥꯏ ꯇꯣꯏꯗꯨꯡꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯉꯕ ꯃꯇꯨꯡꯗ ꯑꯐ ꯐꯠꯇ ꯅꯩꯅꯕ ꯍꯥꯏꯁꯦ ꯉꯁꯤ ꯇꯧꯕꯤꯔꯤꯁꯤꯗꯒꯤ ꯍꯌꯦꯡ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯗꯧꯕꯅꯦꯕ ꯑꯇꯩ ꯃꯄꯥꯟꯗ ꯇꯧꯔꯤꯁꯤꯗꯤ ꯂꯥꯏꯔꯤꯛ ꯐꯣꯡꯉꯕ ꯃꯇꯨꯡꯗ ꯀ꯭ꯔꯤꯇꯤꯛꯁꯤꯡ ꯀꯧꯗꯅ ꯇꯣꯉꯥꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯗꯨ ꯌꯧꯅꯃꯛ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯐꯣꯡꯉꯤꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯔꯤꯛ ꯅꯩꯅꯕ ꯍꯥꯏꯒꯗꯧ ꯅꯠꯇꯦ ꯑꯩꯒꯤꯁꯤ ꯏꯟꯇ꯭ꯔꯗꯛꯁꯟꯅꯤ ꯃꯣꯏ ꯁꯛ ꯇꯥꯛꯄꯅꯤ ꯑꯗꯣ ꯅꯩꯅꯕ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯇꯦꯛ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯁꯟꯗꯣꯔꯤꯁꯤꯅꯦ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯄꯣꯌꯥꯝ ꯑꯆꯧꯒꯤ ꯃꯔꯝꯗ ꯑꯩꯅ ꯍꯥꯏꯖꯒꯗꯧꯕꯅꯤ ꯃꯥꯕꯨ ꯏꯟꯇ꯭ꯔꯗ꯭ꯌꯨꯁ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯃꯁꯥꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯦ ꯃꯥꯒꯤ ꯁꯤꯔꯦꯜ ꯀꯌꯥꯝ ꯁꯟꯗꯣꯛꯈ꯭ꯔꯒꯦ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯀꯩꯅꯣꯔꯣꯝꯗ ꯁꯝꯖꯤꯟꯖꯔꯛꯀꯦ ꯃꯥꯒꯤ ꯇꯥꯏꯇꯜꯁꯦ ꯀꯔꯝꯅ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯏꯪꯉꯦꯜꯒꯤ ꯊꯥꯅꯤꯜ ꯀꯧꯏ ꯇꯁꯦꯡꯕꯗꯤ ꯏꯪꯉꯦꯜꯒꯤ ꯊꯥꯅꯤꯜ ꯍꯥꯏꯕꯁꯦ ꯃꯁꯤ ꯉꯁꯥꯏ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥ ꯀꯧꯔꯝꯕꯅꯤ ꯑꯗꯣ ꯊꯥꯅꯤꯜ ꯑꯣꯟꯊꯣꯛꯄꯅꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯗ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯌꯥꯝꯅ ꯆꯠꯅꯩꯅꯕ ꯑꯃꯈꯛ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯃꯤꯒꯤꯅ ꯍꯥꯠꯈꯤꯗꯧꯔꯦ ꯍꯥꯠꯂꯣꯏꯗꯧꯔꯦ ꯑꯩꯈꯣꯏꯁꯦ ꯁꯤꯒꯗꯧꯔꯦ ꯁꯤꯔꯣꯏꯗꯧꯔꯦ ꯍꯥꯏꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯂꯣꯟꯁꯤꯗꯤ ꯁꯤꯖꯤꯟꯅꯔꯁꯦꯅ ꯃꯥꯒꯤ ꯍꯦꯔꯣꯁꯤꯒꯤ ꯃꯃꯤꯡꯁꯦ ꯕꯁꯟꯇ ꯀꯧꯏ ꯕꯁꯟꯇ ꯍꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯤ ꯑꯣꯏꯗꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕꯗ ꯊꯥꯅꯤꯜꯁꯤ ꯃꯍꯨꯠꯇ ꯕꯁꯟꯇ ꯍꯥꯏꯁꯤꯒ ꯄꯨꯔꯅꯤꯃꯥ ꯍꯥꯏꯁꯤꯒ ꯂꯝꯕꯥꯅꯤ ꯕꯁꯟꯇꯒꯤ ꯄꯨꯔꯅꯤꯃꯥꯒ ꯍꯥꯏꯔꯒ ꯍꯦꯟꯅ ꯂꯝꯕꯥ ꯆꯥꯔꯝꯒꯗꯧꯕ ꯂꯥꯏꯔꯤꯛ ꯑꯣꯏꯖꯕꯖꯥꯠꯅꯤ ꯃꯥꯅꯁꯨ ꯈꯟꯖꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯩꯗ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯁꯤꯃꯛꯇꯤ ꯇꯥꯏꯇꯜꯗ ꯄꯨꯈꯠꯈ꯭ꯔꯒ ꯃꯁꯤꯒꯤꯁꯦ ꯃꯄꯥꯟꯒꯤ ꯂꯣꯟꯁꯤꯅ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝ ꯌꯥꯎꯁꯟꯅ ꯁꯤꯗ ꯌꯥꯎꯔꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯀꯨꯏꯅ ꯇꯧꯔꯅꯤ ꯍꯥꯏꯅ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯁꯨ ꯏꯅꯥꯎꯕꯨꯡ ꯑꯣꯏꯅ ꯑꯩ ꯆꯍꯤ ꯈꯤꯇꯪ ꯂꯩꯒꯅꯤ ꯃꯥꯅ ꯁꯖꯦꯁꯟ ꯇꯧꯗꯨꯅ ꯊꯥꯅꯤꯜ ꯑꯣꯟꯊꯣꯛꯑꯝꯃꯤꯁꯤ ꯌꯥꯝ ꯐꯩ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯐꯥꯎꯗ ꯊꯥꯅꯤꯜ ꯍꯥꯏꯁꯦ ꯄꯨꯔꯅꯤꯃꯥꯕꯨ ꯊꯥꯅꯤꯜ ꯀꯧꯏ ꯍꯥꯏꯁꯦ ꯈꯪꯕ ꯃꯤꯁꯤ ꯇꯪꯈꯥꯏ ꯌꯧꯔꯝꯗꯧ ꯃꯥꯟꯗꯦ ꯑꯩ ꯁꯨꯝ ꯈꯟꯕ ꯃꯁꯤꯁꯨ ꯏꯖꯨꯀꯦꯁꯟ ꯑꯃꯅꯤ ꯑꯁꯤꯅ ꯁꯤ ꯃꯔꯝ ꯑꯣꯏꯗꯅ ꯃꯥꯅ ꯊꯥꯅꯤꯜ ꯊꯣꯛꯂꯛꯄꯅꯤ ꯏꯪꯉꯦꯜꯒꯤ ꯊꯥꯅꯤꯜ ꯀꯧꯕꯁꯤ ꯀꯩꯒꯤꯅꯣ ꯏꯉꯥꯁꯤ ꯅꯣꯡꯖꯨ ꯊꯥꯅꯤ ꯏꯪꯉꯦꯜꯁꯤꯗꯤ ꯅꯣꯡꯗꯤ ꯈꯤꯇꯪ ꯍꯥꯏꯒꯠꯂꯦ ꯑꯗ ꯄꯨꯔꯅꯤꯃꯥ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯊꯥꯅꯤꯜ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯔꯤꯕ ꯃꯥꯒꯤꯗ ꯃꯄꯨꯡ ꯑꯣꯏꯕꯁꯦ ꯃꯥꯏꯁꯦ ꯍꯦꯔꯣꯏꯟꯁꯤꯅ ꯃꯄꯨꯡ ꯑꯣꯏꯕ ꯑꯣꯏꯅ ꯂꯧꯈꯠꯄꯅꯤ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯀꯧꯏ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯒꯤ ꯂꯣꯟꯗꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯅ ꯂꯧꯈꯠꯂꯤꯕ ꯍꯧꯖꯤꯛꯀꯤ ꯊꯥꯅꯤꯜ ꯍꯥꯏꯔꯤꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯅꯣꯡꯅ ꯁꯨꯝ ꯈꯟꯖꯟꯕꯗꯧꯅ ꯃꯔꯛ ꯃꯔꯛꯇ ꯃꯥꯏ ꯄꯨꯟꯁꯤꯁꯦ ꯊꯥꯡꯒꯥꯡꯁꯤꯗ ꯁꯨꯝ ꯑꯋꯥꯕꯁꯦ ꯁꯨꯝ ꯅꯪꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯪꯉꯦꯜꯂꯕ ꯊꯥꯁꯦ ꯅꯣꯡꯁꯨ ꯍꯥꯏꯒꯠꯈ꯭ꯔꯒ ꯅꯣꯡꯁꯦ ꯈꯔ ꯃꯪꯉꯒ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯁꯥꯁꯤꯅ ꯃꯔꯛ ꯃꯔꯛꯇ ꯁꯥꯕꯅꯦꯕ ꯑꯗꯨꯅ ꯃꯥꯏ ꯄꯨꯟꯁꯤꯗꯨꯒ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯅ ꯃꯥꯅ ꯁꯤꯗꯩꯗ ꯁꯤꯖꯤꯟꯅꯕꯅꯦ ꯃꯥꯅ ꯏꯪꯉꯦꯜꯒꯤ ꯊꯥꯅꯤꯜ ꯍꯥꯏꯁꯦ ꯊꯣꯟꯕ ꯃꯇꯝꯗ ꯃꯌꯥꯝꯅꯗꯤ ꯏꯪꯉꯦꯜꯒꯤ ꯊꯥꯅꯤꯜ ꯀꯧꯋꯦ ꯃꯥꯏ ꯂꯥꯏꯔꯤꯛꯇꯣꯅꯤ ꯏꯆꯝ ꯆꯝꯅ ꯈꯟꯕꯤꯔꯝꯒꯅꯤ ꯃꯥꯅ ꯃꯃꯤꯡ ꯊꯣꯜꯂꯝꯗꯥꯏꯗꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯒꯅꯤꯗ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯆꯪꯕꯅꯤ ꯑꯩꯁꯨ ꯀꯔꯤ ꯊꯣꯟꯁꯤꯒꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯗꯣ ꯏꯪꯉꯦꯜ ꯊꯥꯗ ꯃꯥ ꯃꯔꯛ ꯃꯔꯛꯇ ꯅꯣꯡꯒ ꯃꯪꯉꯤꯒꯁꯦ ꯃꯥꯗꯤ ꯃꯀꯣꯛꯇ ꯎꯖꯔ ꯃꯃꯤꯠꯇ ꯎꯖꯔ ꯇꯧꯖꯔꯤ ꯊꯕꯛꯅꯦꯕ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯕꯤꯕ ꯗꯔꯀꯥꯔ ꯂꯩꯁꯦ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕ ꯋꯥꯐꯝꯗꯤ ꯁꯤꯅꯤ ꯃꯃꯤꯡꯁꯦ ꯑꯩ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯈꯜꯂꯤ ꯇꯣꯏꯒꯨꯝꯁꯨ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯑꯣꯟꯊꯣꯛꯄꯤꯕ ꯍꯦꯔꯣꯁꯤꯗꯒ ꯕꯁꯟꯇ ꯀꯧꯔꯝꯗ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯅꯤ ꯕꯁꯟꯇꯁꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯣꯟ ꯂꯣꯟꯕ ꯑꯣꯏꯅꯤꯡꯉꯤ ꯃꯤꯒꯤ ꯂꯣꯟꯗꯤ ꯑꯣꯏꯈ꯭ꯔꯕ ꯑꯣꯏꯕ ꯑꯁꯤꯅ ꯑꯁꯨꯝꯕ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯗ꯭ꯔꯃꯥ ꯃꯈꯜꯁꯦ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯑꯏꯕꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩ ꯑꯗ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯔꯣꯃꯥꯟꯁ ꯍꯥꯏꯕꯗꯨꯗ ꯌꯥꯎꯒꯗꯕ ꯀꯦꯇꯦꯒꯣꯔꯤꯗ ꯌꯥꯎꯒꯗꯕ ꯑꯣꯏ
सिदैदा अखोइना ड्रामा से नोवेल से इरिबा मसाना मसिगे आइडिया लेबिरम बया लेबिरम दबा या अखोइना yang yangaga नोवेल हायरगे हेक्ता खनबनि अदो होजि छि याम चावखत खरबन मरम ओजना नोवेल से द मखल से याम लेगर हायरबि sai kutu mana ai amani te panjage sumna mayam gina te adu jama ta ai je expert mo ina ai ba mo ina mayam se adu khangu ko ina taksa banati sharing ni akoi na khangmin na triba mayam je akoi khara khangmin na badu ki darkar lai bra hai du gi ai ba ma thola bani na ma se pakhong kar som darkar lai bra har khara chai bu darkar lai bra sai khara ya do chai yum darkar lai bra hai du gi khallaga ne ba ina tawjari ado taseng na di engo di gi hana khangba mayam phambi ri mang chi dai khangjai adu gi khangba natraga khangda bu ina da mamang sakit na nong hono sharing tau buduni tau jerish historical novel haidna how give matam gi इतिहास है मसदी युम होएगा फिक्सिस खरगा हप्सल लगा इबा हिस्टोरिकल नोवेल हाइदना लेबा अददगी अमरोम दमो बायो नोवेल हाइदना कना गुमोंगी बायोग्राफी युम होएगा अनोबो हाइ वता का खतन हप्सल लगा इबा मरम अम लेबा अददगी साइ-फाइ हाइरगा खनबा अकोना होजिकी हाइ-फाइ वाइ-फाइ साइ-फाइ का हाइरबा समाइना साइ-फाइ हाइरगा खनबा साइंस फिक्शन हाइदना हाइबदुगी असम्बिनी साइ-फाइ का हाइरगा खनबा नोवेल मखल मिस्ट्री की नोवेल मखल हॉरर की मखल अदे नोवेला हाइदना नोवेल जी थोलतंगै की ममांगदा लेरंबा मखल अदुगा सुमाइ तोदना सेंटिमेंटल नोवेल डिटेक्टिव नोवेल हिस्टोरिकल रोमांस हाइबनि सिंबा मखल मयाम लेखरे मखल यामना जेनर दा अकोनि यामना ममिंग अदि छिंथाना रबदा जेनर ताराक माथोय त्राइथोय लेरबने अदो सिगी मनुंगदा माखि से करी कौदोइनो हाइकंदा अकोइना होजिकी रोमांस हाइबदुदा अवाबने युम्फम ओइरगा लोइसनबनिना नलेंगे मतमदगी हाइना बिरमबगी मतुंगिना मागी से ट्रेजेडी कौदोरेबनी मरमदि नुपीजी हाटलागनि मा लोइसे कवि राइटर हाइसिदि यम थमोय कन गजानि मी हाटलिसे मान हाटलिबनेबा अदि हात्रसु यारेने दो माना सुमाइ तौ अदि हाटलागा लोइसनलगा मिंगोजिदा करी भवनदोइनो हाइदोनेबा माना इरिस मतंगदा मागी वारीसिगी मरमदा हाइफिटलिजरके मयामनदि लोइ तारे सांग्रबा एपिसोड 13 वारीजे आई मिनिट अमगी मनुंग लीजेगदोरिबनी अदन मयामना मदु पेबी तारे होरन लाइरिक्स करिगुमदा लेबिरगदि पारगा मसाइसो हाइबिग्रे अममंतंग लेरगा पारे यो दु खंबिगनि अदा मागिसिदा मसाइ हाइजग्रे बसंत कोबनि पाम खका हान पुरुंगा कौनबा थाने लाइन ओनगरबा नुपी मखका खंगना जरकबनी करमना खंगरकबा स्कूल तमिनरकबनी कॉलेज तमिनरकबनी अदुगा सुमनगी स्कूल कॉलेज तमिनरकबा नतना मखोइनी से नुखिनिंगोन गिसु पार्टनर ओइरकबनी अदो हारिबो से मखोइ कॉलेज तमु लोइरे मतंग मतमनो याददना बसंत से दिल्ली दा यूपीएससी की एग्जाम थारगा आईएएस की एग्जाम थारनबगी नमदे ट्यूशन चप तारे अदुगा पूर्णिमा हारिबा होजिकी थाने लाइरिबा नुपीसिना मणिपुर दा लेहोरे मान मखा मणिपुर दा तमदोरे मसिदि पुंजिगी खोंचनी अदुना माना मसिदा मुक्लाइबना बसंत सिना आदा सखरगा मागी ट्यूशन सेंटर मा आईएएस ट्यूशन सेंटर दुदा लेबा नुपी मका मागी प्रोप्राइटर दुगी मसानपी पिंकी हाइबंगा थेंगनरे अदुगा पिंकी सिगा मागा नुंसिनदना लेग्रे अखोइना ट्रायंगुलर हाइगद्रा नु रोमांस अदुबु ट्रायंगुलर माना अदुम लेरगा इराय लाइना अदुम हाइरे माना आई नंगा नुंसिनबसे ओइररोय अदुना आई एंगेजमेंट अमा लेजरे अदुना हाइदना माना थानेल दा हाइदरे थानेल याम निंगबा काइगी अदा थानेल से निंगबा कायराबसु क्रमाइ तो याकंदा आई बसे याम मेंशन भाई माबु हानदि खंजब ममानबा तोप बिमोल कोबम लई अदुगा मासनि मेचिंग हेता सेमदे ले हुजिकी जगा थानेल जिगा मोइनि बुलदि तसेंग नुंसिनिंगोन की वातो नति माइसिदा तौरिसे मसुमना नुंसिनिंगोन की वारी म पुबसे हौजिक पिंग आदा लैग्रिबा हौजिकी बसंत हारिबसे मा आईएएस पास तौरे मा थबक तौरे मा लोहोंगे मणिपुर दा थोले मपानदसु मतम खर थबक तौरबे मणिपुर दा थोले मणिपुर दा माना मफम सिदा लैरिबा अवारा पाके आसे यंगसन बहोना थबक तौरप मतम सिला मखल मखा कयागी थौदो वाथोकसे मणिपुर दा थोइब मयामजे मसी जिंजे माना थेंगनरे ड्रग की समस्या मसाई अइबना पनबीग्रे अदगी नुपी फाबगी समस्या अदगी मसी मयामजे एपिसोड मयामसे दा माना मथंग 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 मणिपुर की समस्या मयामजे कुटना बमाना करेक्टर अमदी का हापचलगा मदु वारी ओइ पुथोरबोय वानी अर ममै थंगदा माना ngसाई नुंसी नजरिबा बसंत हाइबसी मसा से मणिपुर दा माना डीसी ओइना लेरकांदा नोमा लंबी कोइबा चटपदा चथोकपदा हागरे फाबसिदा मरम ओइदना मसीसे कनाना करमाइ तौरका कनगनी हाकना मसी फाबै पाउसे थानेलना फंगपदी थानेना मागी नुसी नजरिबा मासु
ꯑꯇꯥꯕ ꯃꯤ ꯅꯠꯇꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗ ꯍꯥꯏꯔꯒ ꯃꯗꯨꯗꯒꯤ ꯀꯣꯏꯆꯠ ꯆꯠꯇꯅ ꯀꯜꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯇꯧꯔꯒ ꯃꯃꯩꯊꯪꯗ ꯊꯥꯅꯤꯜ ꯍꯥꯏꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯄꯤ ꯑꯁꯦ ꯃꯤꯁꯀ꯭ꯔꯤꯌꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯈꯔ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯁꯦ ꯀꯤꯗꯅꯦꯞ ꯃꯥꯁꯦ ꯐꯥꯔꯦ ꯑꯗꯨꯒ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤꯕꯅꯤ ꯑꯁꯤꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯁꯤꯔꯦ ꯑꯗꯨꯒ ꯁꯤꯔꯤꯕ ꯃꯍꯥꯛꯄꯨ ꯏꯖꯠ ꯃꯥꯡꯍꯜꯂꯤꯕ ꯃꯤꯗꯨꯁꯨ ꯕꯤꯃꯣꯜꯒꯤ ꯃꯈꯨꯠꯇ ꯁꯤꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯋꯥꯕꯅ ꯄꯣꯂꯣꯏ ꯑꯣꯏꯔꯒ ꯂꯣꯏꯁꯤꯟꯕ ꯋꯥꯔꯤꯅꯤ ꯃꯁꯤꯗꯤ ꯁꯥꯡꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯦꯟꯅ ꯊꯝꯖꯕꯅꯤ ꯑꯩꯅ ꯇꯧꯗꯣꯔꯤꯁꯤꯗꯤ ꯃꯥꯏꯁꯤꯗ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯆꯦꯠ ꯑꯃꯈꯛꯇꯅꯤ ꯑꯩ ꯀꯨꯏꯅ ꯂꯧꯖꯔꯣꯏ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ರೆ ꯌꯥꯝ ꯇꯦꯟꯅ ꯊꯝꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯍꯣꯠꯅꯕꯤ ꯇꯥꯔꯦ ꯃꯍꯥꯛꯀꯤ ꯏꯁꯇ꯭ꯔꯛꯇꯔ ꯃꯥꯅ ꯂꯧꯈꯠꯂꯤꯕ ꯏꯁꯨꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯣꯟꯗꯥꯗ ꯀꯟꯇꯦꯝꯄꯔꯔꯤ ꯔꯤꯌꯦꯂꯤꯖꯝ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯗ ꯂꯧꯈꯠꯄꯅꯤ ꯀꯟꯇꯦꯝꯄꯔꯔꯤ ꯔꯤꯌꯦꯂꯤꯖꯝ ꯍꯥꯏꯕ ꯑꯃꯒ ꯁꯣꯁꯤꯌꯦꯜ ꯔꯤꯌꯦꯂꯤꯖꯝ ꯍꯥꯏꯕ ꯑꯃꯒ ꯑꯩꯈꯣꯏꯅ ꯑꯏꯕꯁꯤꯡꯅ ꯑꯅꯤ ꯂꯩꯔꯤ ꯁꯣꯁꯤꯌꯦꯜ ꯔꯤꯌꯦꯂꯤꯖꯝ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯇꯣꯜꯂ ꯇꯥꯔꯕ ꯂꯧꯃꯤꯒꯨꯝꯕ ꯇꯨꯍꯠꯄꯤꯔꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤꯒꯨꯝꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯦꯗꯚꯣꯀꯦꯠ ꯇꯧꯔꯒ ꯏꯕ ꯃꯣꯏꯒꯤ ꯃꯔꯝꯗ ꯑꯋꯥꯕꯗꯨꯒꯤ ꯃꯔꯝꯗ ꯃꯗꯨꯒꯤ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯃꯔꯝꯗ ꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯔꯤꯌꯦꯂꯤꯖꯝ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯅ ꯏꯔꯤꯁꯤꯅ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤ ꯑꯁꯦꯡꯕꯁꯦ ꯃꯁꯤ ꯍꯥꯏꯔꯒ ꯏꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯒ ꯈꯪꯅꯒꯦꯗ ꯀꯟꯇꯦꯝꯄꯔꯔꯤ ꯔꯤꯌꯦꯂꯤꯖꯝ ꯍꯥꯏ ꯃꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯕꯅꯤ ꯃꯥꯒꯤꯁꯦ ꯔꯦꯟꯁꯝ ꯑꯗꯨꯗꯒꯤ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ IPS ꯇꯝꯕ ꯀꯤꯗꯅꯦꯞ ꯇꯧꯕ COVID-19ꯒꯤ ꯋꯥ ꯑꯗꯒꯤ ꯗ꯭ꯔꯒꯀꯤ ꯋꯥ ꯔꯤꯚꯣꯂꯨꯁꯅꯔꯤꯒꯤ ꯏꯅꯤꯡꯈꯥ ꯇꯝꯕꯒꯤ ꯋꯥ ꯑꯗꯒꯤ ISTVꯒꯤ ꯋꯥ ꯀꯥꯛꯁꯤ ꯌꯥꯎꯔꯤꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯃꯛꯁꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛꯅꯤ ꯃꯥꯒꯤꯁꯦ ꯑꯗꯨ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤꯁꯦ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯟꯇꯦꯝꯄꯔꯔꯤ ꯔꯤꯌꯦꯂꯤꯖꯝ ꯍꯥꯏꯕ ꯈꯨꯏꯗꯣ ꯈꯨꯊꯥꯗꯨꯒꯤ ꯃꯈꯥ ꯄꯣꯟꯒꯗꯧꯔꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯅ ꯅꯣꯕꯦꯜ ꯏꯕ ꯀꯥꯟꯗ ꯑꯏꯕꯅ ꯈꯤꯇꯪ ꯈꯟꯕꯤꯒꯗꯕ ꯑꯃ ꯂꯩ ꯄ꯭ꯂꯣꯠ ꯍꯥꯏꯅ ꯑꯃ ꯂꯩ ꯄ꯭ꯂꯣꯠꯀꯤ ꯃꯇꯥꯡꯁꯤꯗꯅꯤ ꯑꯩꯅ ꯑꯦꯇꯦꯟꯁꯟ ꯈꯤꯇꯪ ꯇꯧꯅꯤꯡꯕꯁꯦ ꯑꯩꯕꯨꯗꯤ ꯀꯗꯥꯏ ꯆꯠꯊꯣꯛꯄꯤꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯄꯨꯛꯅꯤꯡ ꯏꯔꯥꯡ ꯂꯥꯡꯕꯅ ꯑꯩ ꯃꯈꯥꯗ ꯈꯤꯇꯪ ꯑꯁꯣꯏꯕꯗ ꯄ꯭ꯂꯣꯠ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯋꯥꯔꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯗꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯏꯆꯝ ಚಂಬ ꯋꯥꯔꯤꯁꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯄꯥꯅꯤꯡꯉꯤꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯅꯦꯕ ꯑꯩ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯖꯔꯛꯀꯦ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯂꯛꯏ ꯃꯥꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯄꯣꯛꯄꯅꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯃꯛꯏ ꯃꯍꯥꯛ ꯃꯌꯨꯝ ꯃꯀꯩ ꯐꯖꯅ ꯄꯥꯜꯂꯦ ꯃꯍꯥꯛ ꯑꯆꯧꯕ ꯌꯨꯝ ꯀꯩ ꯁꯥꯔꯦ ꯀꯥꯔ ꯇꯧꯔ ꯂꯩꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩ ꯃꯍꯥꯛ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯨꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩ ꯍꯥꯏꯁꯦ ꯃꯁꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯤ ꯍꯥꯏꯕꯁꯤ ꯀꯔꯥꯏꯕꯨ ꯀꯧꯒꯅꯤ ꯍꯥꯏ ꯀꯥꯟꯗ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯞꯀꯗꯧꯕꯅꯦꯕ ꯀꯟꯐ꯭ꯂꯤꯛ ꯍꯥꯞꯀꯗꯧꯕꯅꯦꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯍꯨꯏꯅ ꯃꯤ ꯆꯤꯛꯑꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯑꯆꯝꯕ ꯋꯥꯔꯤꯅꯤ ꯃꯌꯥꯝꯅ ꯄꯥꯅꯤꯡꯉꯣꯏ ꯍꯥꯏꯕ ꯃꯗꯨ ꯆꯠꯅꯗꯦꯕ ꯆꯠꯅꯗꯦ ꯍꯥꯏꯕ ꯌꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯆꯤꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯅ ꯍꯨꯏ ꯆꯤꯛꯏ ꯍꯥꯏꯔꯗꯤ ꯃꯌꯥꯝꯁꯦ ꯀꯔꯤ ꯍꯥꯏꯖꯥꯠꯅꯣ ꯃꯥꯏꯁꯦꯅ ꯌꯦꯡꯅꯤꯡꯒꯅꯦꯕ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯑꯃ ꯆꯨꯝꯅ ꯃꯥꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯑꯃꯈꯛ ꯏꯕꯗꯨꯅ ꯋꯥꯔꯤ ꯏꯕꯅꯤ ꯂꯧꯕ ꯌꯥꯗꯦ ꯃꯥꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯄ꯭ꯂꯣꯠ ꯍꯥꯏꯁꯤꯅ ꯑꯦꯛꯁꯄꯣꯖꯤꯁꯟ ꯌꯥꯎꯏ ꯃꯁꯤꯅ ꯑꯩ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯨ ꯃꯁꯛ ꯇꯥꯛꯄꯒꯤ ꯁꯔꯨꯛꯅꯤ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯀꯧꯏ ꯃꯁꯤꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯁꯥꯒꯠꯂꯛꯄ ꯀꯟꯐ꯭ꯂꯤꯛ ꯁꯥꯒꯠꯂꯛꯄꯁꯦ ꯃꯁꯤ ꯃꯇꯥꯡꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯂꯥꯏꯔꯤꯛꯇ ꯌꯦꯡꯗꯣꯏꯁꯦ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯑꯃꯗꯨꯅ ꯍꯦꯔꯣꯁꯤꯅ ꯑꯐꯕ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯈꯠꯂꯛꯄ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯔꯣꯃꯥꯟꯁꯇꯨ ꯀꯟꯅ ꯇꯧꯁꯜꯂꯛꯄ ꯑꯇꯣꯞꯄ ꯑꯃꯅ ꯀꯟꯅ ꯌꯦꯠꯁꯜꯂꯛꯄ ꯈꯣꯠꯄ ꯃꯗꯨꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯇꯁꯜ ꯃꯌꯥꯝꯗꯣ ꯃꯗꯨꯏꯗꯨ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯗꯨꯒꯤꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯍꯥꯏꯗꯣꯏꯁꯦ ꯏꯆꯝ ꯆꯝꯅ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯁꯦ ꯂꯩꯔꯦ ꯃꯍꯥꯛ ꯐꯖꯅ ꯍꯧꯔꯛ ꯆꯥꯎꯔꯦ ꯑꯗꯩꯗꯤ ꯃꯍꯥꯛꯁꯦ ꯃꯌꯨꯝ ꯄꯥꯜꯂꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈ꯭ꯔꯦꯁꯦ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯏꯠ ꯏꯁ ꯅꯣꯠ ꯑꯦ ꯁ꯭ꯇꯣꯔꯤ ꯃꯁꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯁꯤ ꯏꯆꯝ ꯆꯝꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯔꯤꯁꯤꯅꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯄ꯭ꯂꯣꯠ ꯍꯥꯏꯁꯦ ꯈꯔ ꯆꯦꯛꯁꯤꯟꯕꯤꯕ ꯆꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯑꯆꯧꯕꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯥꯒꯤ ꯄ꯭ꯂꯣꯠ ꯁꯦꯝꯕꯁꯤꯗ ꯃꯥꯁꯦ ꯀꯣꯟꯐ꯭ꯂꯤꯛ ꯁꯦꯝꯕꯗ ꯈꯤꯇꯪ ꯊꯤꯟꯊꯕ ꯑꯗꯨꯒ ꯃꯥꯁꯦ ꯈꯤꯇꯪ ꯊꯦꯡꯉꯦꯕ ꯃꯗꯨ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛꯇꯗꯤ ꯈꯤꯇꯪ ꯁꯦꯝꯗꯣꯛꯄꯤꯌꯨ ꯍꯥꯏꯖꯅꯤꯡꯕꯅꯤ ꯃꯊꯪꯗ ꯀꯦꯔꯦꯛꯇꯔꯥꯏꯖꯦꯁꯟ ꯀꯧꯏ ꯑꯩꯈꯣꯏꯅ ꯆꯪꯒꯗꯕꯁꯦ ꯃꯤ ꯑꯃ ꯅꯣꯕꯦꯜꯗ ꯌꯥꯎꯔꯤꯕ ꯃꯤꯁꯦ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯂꯣꯏ ꯂꯩꯒꯗꯧꯅꯦ ꯇꯣꯝꯕꯅ ꯉꯥꯡꯉꯛꯄꯒ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯀꯦꯔꯦꯛꯇꯔ ꯂꯣꯏ ꯄꯨꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯗꯥꯏꯂꯣഗ് ꯏꯔꯛꯄ ꯃꯇꯝꯗ ꯀꯦꯔꯦꯛꯇꯔꯥꯏꯖꯦꯁꯟ ꯏꯕ ꯃꯇꯝꯗ ꯃꯥ ꯃꯁꯥꯅ ꯉꯥꯡꯉꯤꯕ ꯋꯥꯁꯦ ꯃꯥ ꯃꯁꯥꯒꯤ ꯋꯥꯉꯥꯡ
poem asawna matom da wari sabo monologue matar ka di madu dialogue phajadab kawe maram di mana nupi to ka da nupi mengang wangang sange I ga dawni ado nupi do maibi or di maibi wangang sangang o ga ni ma khon masigi ma lon do jargon kawe jargon jijena garo ni technical language jijena ga dawni masuk majing je masi akhoi na tobom thopa novel mi iba matam da larian I matam da tobom thopa pochinge ado maram madra characterization je ka mai to we ka da apa bazing jina character mayam je chimpa pu bongam hero ko haidana akhoi novel sida character yam hapna de ko adubu ma gi sidi kamdau ni hakada drama oini ithora ka drama tran novel oibani na mana kamdau ke da mapam khudi makta mi du thingnaru doi dong sai kano da mo akhoi drama oina ngasai gi serial oina sando na mi mayam je masa masa se dialogue ngan da ya da dialogue che mayam hapna mar mo dra mi je ke asu ge da ma gi pit khrawan novel sida mana character se kuntra ka manga suye ba mi makan nam ji se adu di mi makan kuntra nga du to ngan to ma character ye pa di ma di thaba mu oira ne ba ma si specialized to ngam mi du ge character ye ngam maro du ai bu du war ne masima hayan characterization to buda khidang mathang gi da to bi ba ya bra hai to gi ni adu gi mathang da setting hai ba le setting je masi ka sukai dre setting je ma ge ji pare ato pada yam lap na te ma lo ru de setting gi matang je ma na ka mai to ya kan da akoi gi swai da sigung sengmai thauban sai si loina lobni mate khar khatang mana adai lobni masi su aphabam ne ba kari gin hoikanda doctor kamol gi chandra nadi si leiram badagi akoi mayam sena chandra nadi si kara wai legi si thi ma tamda koi loina mang chandra nadi jaga si khange hojik poem achau gi larik thanin si paro tara gadi lubuk semai kara legi si mais diauri sigung kara legi si yauduri no sik maram asena maram wadra lam gi lamit mi thirak matam da mana khoi lam ji masak ma ta kore ne masi aphaba chumba mo ngam ne khung thang da aduna oja so masi gi da thaga chari adagi atopam na hauji sida leire se ai jelo sinjage loina ba matam ai di ba kantok jare thim mai da ma lei oja gi thim je romance in lobuni ado thim je masi leira ka da oja so gi sida khitan awat pang khang lei message hai na no bang lai thim ji message ge di tu na lai min ne message wat pa ni wari se sumna par matam da for only entertainment sumna inu mai na bai wari nu mai na bai dam ta I rebra na tra samaj kari phet pi rige ado itar samaj da ko na kari ba won ba ma pura ke thabak chon ge ngasai ma ojan hai pi me mafam si da mana masing tharaga masi awon ba pura ke ta ni masi ge awon ji pi na ba ingit am ke pi rang ba dong masi bune ko na message ka doi je ado oja poem ke oja gi hujiki novel se Hindi romance yung bang wera ako i conflict mayam je ako i samaj ke omo mayam se mani ina balak nare mayam do unna balak nare to gum sung ma kis message kari ta honing ino ha je novel se da khasitang masi mami ma makhatar ko i da majigi ya honing bagi sejam kha aina han ma paru ba moi ne ni ai gi mi yeng dai ni masem atu pa mi yeng dai jong lan ba yari bani atu sung panjab adagi ozagi narrative technique se ako na technique hum sui first person point of view ai dana ai hai na taro wari ji sumli bam second person hai na nang de rest of liba third person hai na nor wari liba ki point of view ko karum de lepa man wari sili no singtat de lepa li rebra stage de lepa li rebra kanai mo man character am de sanjal laga wari li rebra na tra character ma pan tham man mayam di wari li rebra hai kanda ma ge season se third person omniscient ko omniscient ko ma pan de le raga character mayam si de ma se su yong san dana ma na ma pan de ki le raga li bani ai lo sanjage se pi dru soi khuje adana maram mo idana hauji ozagi magi novel ngi sanga da masak sindu da wafam ani amani khangare adana ina aro betan jarapani magi narrative technique se iba matam da ozana novel magi leiri ba jaga se kala wai da leiri no hai bani sing sing ji yenga ka masi ibiba adugi ne ina haijani ngose adugi matang da language kawi language je masi section ji pi tare ozai je diction hai tare masi diction je masi leige da bani akoina diction ki matang sida koi mayam leiri akoina kari kari ta waya bano hai kanda adugi akoina diction hai raga kari bu khangna ga da hai kanda akoina figure of speech na malei akoina ngang yo mayam sida figure of speech mayam yauri bane ba masi je ai amani ta hai je amani ka hai je rai lo sanjage hyperbole hai bang kang hyperbole se kari no hai kanda iri ba midna technique oi season ga dam ni ko masi ma pham khodi mo season da dong hai bai na te akoina figure of speech na londa pu da se ai ba sing na masi khulai am ne mayam su attract tak no ado si ki hyperbole hai je dai je akoina su am to season ba wai ni
오이죠 오이로이도 현전에 땀틀라 이부 거이지 마시고 하이퍼볼 거예요. 아도 마시 파르미티 떠요. 그도 뭐냐 나가 공종 또렌기 와리 이버간다. 아코이나 공종기 드리타 하이드다 야오리와 공종기 또렐라세 이 시엔테나 이코아 시 키엔테나 시엘나이네 시엔게 오르로도 와리네바 아도 뭐 아코이나 마도 마기 임페사이즈 비는 베기덤 또 시즈나르가 마시 뭐 아코이나 하이퍼볼 거예요. 맥벳기 마땅두다 모이나 마하리 맥벳나 미 하루보기 탕기 마쿠트기 이도 이힘넘버도 모두디 아랍기 파르훔 셴 리싱 보라가 까파수 고로 해리 오이디 오로이도 원이 셴 리싱 까파홈니디 아도 뭐나 도 마하베네 아무튼 그 로커성데 아도 그 신자게 패럴리즘 하이나 코나 블레이 시주 디바이스 마칼럼네 마나네 탐바제 마세 코이나 하나 강고라수 이버싱 끝나 시즌나네 아이나 아이디 낭니 시마나 탐바 거 위시 패럴리즘 거 아다기디 엔티테시스 나말레이 탐미바 아니도 콘트라스트 못 하고 아코니 양도 시즌나보다 잉글리스기서 보러도 봐 심반다 거의 부분도 후 가이지 아니지 탐민나바니 콘트라스트니 아다기 아토범노 패라독스 하이번 플레이 하이레도디 아란바디 만바 칸데르버디 좀바 그도 뭐나 하레가 ngasi si ngarang di hem ni je ko na hai ka jida sum kari no ma hai bon kan gini aduka sum mor kan ai khalur kan di ngasi hai base ngarang di nga ka di ngasi hai ne ngarang di si sumani chum sum basi paradox ko sum baka chin je ko na language technique chin je masi su ai basina khara kitang in chang ba darkar laibra hai ba dugini ai lo sanjara ke aduna maram moidana asum ba oza sogi लारिक असुंबा मा फोंबसे लमदम असुंगी लेरिबा जिदा इनौ नौ थोपा अदुगा आई बसिंग असिसु मयाम खंबिरे तांगना लेबा लम अमदा अमका अनि का लेबा मयाम नसु असुबु ngaubra फाइबरा ने हाइना बि बसिंग जे थोपनी नसाइजु हाइबिरे सुबा ngaubु सिंसिनि इरम ngakani जि तमना बहना रिबा ngaubु सिंसिनि इरम ngakani सेरेलोनी येबा ngaubु सिंसिनि इरम ngakani ड्रामा वइने तारिबा असिंजे अखोगी आईबा फ्रांसिस बेकन हाइबा अमाना लेबो हाइबिरम वाफम मुख लेबनी मयाम सु खंबिरमगनी रीडिंग मेक्स ए फुल मैन लारिक याम पारग मीसे मपुंग फाबा मी मोइनी कॉन्फरेंसिंग ए रेडी मैन मी मयाम तिनबा खोनबा मयाम तौरिसे मसेन मी दु रेडी मैन मोहनबा मियाम थेंनबा मपुंग फाबा मी मोहनबा ओइगनी अदुगा राइटिंग मेक ए मैन परफेक्ट है मी दो आई बम ओइरा कंदा मासे परफेक्ट ओइरा कने करी इन हाई कंदा ई बसे ते पाई हाइ जंदर आई नसी हाइ गे बिदे क्रा सोइगे बस पार ई दु सिदे हेन इसांग सिट ले हरो दम ने मरा बदन हसे फ्रांसिस बेकन हाइ बिरिन बेबा ई बाइ बसे मसी ओइरा बदी मी दु एक्जेक्ट ओइरा ने हाइ जे अखोइ ngasi ibir waza azause ई बै लंबी द संजल अबनी अदर परफेक्ट ओइबा होरा बनी अदो ओइन हाइ जनि वाफम दी परफेक्ट ओइन होन बसे कोइ खरे दि होना द यारो लाइक ओइन तोक्सन बि यारो लाइक मागिसिदा यावरी ओजार केसनी याम वान होना बिबिनी लाइक याम बसरुकसे मसी फजना सेट तोबिनो बनान का से याम बलाम दे ए थेंगर को बनान द याम आरान ब थेंग बदो सिदा दियाव दे बनान की बात दे इन मदु पाप अमोइना दोस अमोइना हाइज बनते अदैदा पेज नंबर 20 दा अम खग्या होइबा हाना ड्रामा ओइने लेरिंगे गिने सिथी इरकपने डेली मार्च असि एन हारगा अदा नुक्सिरब मरुप हाइजिगे ममांगदा नुपागी खोजेन हाइना म यावसलबा माना गसाइ सिरेल पाबा कांदा नुपीगी खोजेन निपाई खोजेन था थार तो मुद ककट पे याव होदर जाने सि आइना होजिगे आइ बसिदि एजेक्ट ओइदि यादे हाइसे सिने सिदि लेबो हाइजे आइ मागी सिरा तो वइनते सोइबे कोइ मसे लेहौरदौने भयन बबो निपाई खोजेन से करिनो मा हाइजे बोन लेहौरदौने बा अदो सिजि यामदा तारदि मा एजेक्ट ओरदौने बा अदुनि हाइरेसि अदगी माना इबा मतमदा अखोगी मागी थोचे हे एग्जाम कोई आन से परेंसी दम तक हाइजरगे ngasi se nungsa su ontong na sagre setting torpani yam bajan horpani nung su marak marak to yawi hari sigi artha je khoda problem kitang leibo nung tana nungsa sari ber nungsa sab kan da nung ta su leidi leibo ada man haini se kari haini bo rangune hai kan aina khanjabani ngasi se nungsa su yam na thai nung jina su marak marak ta khanjali haini bo rangune ada lonje nung su marak marak to yawi harami nung su mu ta ra
ꯍꯥꯏꯕ ꯀꯣꯏꯁꯟ ꯂꯦꯡꯒ꯭ꯋꯦꯖ ꯆꯦꯛꯁꯤꯟꯗꯕ ꯀꯧꯋꯦꯕ ꯁꯤꯁꯦ ꯑꯗꯣ ꯁꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯄꯥꯔꯤꯕ ꯃꯤꯁꯤꯡꯁꯤ ꯉꯥꯡꯅꯤꯡꯕ ꯀꯔꯤ ꯇꯧꯅꯤꯡꯒ ꯇꯧꯔꯛꯇꯣꯔꯃꯤꯅ ꯃꯁꯤꯁꯦ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯂꯩ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯇ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯁꯤꯟꯃꯤꯟꯅꯈꯤ ꯍꯦꯔꯣꯒ ꯍꯦꯔꯣꯏꯟꯒꯁꯦ ꯃꯁꯤꯃꯛꯅ ꯊꯥꯅꯦꯜ ꯑꯃꯗꯤ ꯕꯁꯟꯇꯒꯤ ꯃꯔꯛꯇ ꯂꯥꯞꯊꯣꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯈꯤ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯁꯤꯟꯅꯕꯁꯤꯕꯨ ꯀꯥꯏꯅꯕꯒꯤ ꯃꯔꯝ ꯑꯣꯏꯅꯕ꯭ꯔꯥ ꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯤ ꯅꯠꯇꯦ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯁꯤꯜꯂꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯂꯣꯏꯁꯤꯜꯂꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯥꯒꯤ ꯆꯠꯅꯈꯤꯒꯗꯅ ꯃꯔꯝ ꯑꯣꯏꯗꯅ ꯀꯥꯏꯅꯕꯒꯤ ꯃꯔꯝ ꯑꯗꯣ ꯂꯥꯛꯅꯕ ꯑꯣꯏ ꯍꯥꯏꯕꯅꯤ ꯃꯥꯏ ꯋꯥꯈꯜꯗꯗꯤ ꯂꯩꯖꯔꯤꯅꯦꯕ ꯁꯤꯀ꯭ꯋꯦꯟꯁꯁꯤꯗ ꯂꯣꯟ ꯑꯣꯏꯅ ꯇꯥꯔꯀꯥꯟꯗ ꯐꯔꯛ ꯇꯥꯔꯛꯏꯅꯦꯕ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯃꯔꯛꯇ ꯋꯥꯠꯂꯤꯕ ꯂꯣꯟꯒꯤ ꯑꯋꯥꯠꯄꯁꯦ ꯃꯥꯅ ꯃꯦꯟꯁꯤꯟꯕꯤꯒꯗꯕꯅꯦꯕ ꯃꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯄꯔꯐꯦꯛ ꯃꯦꯟ ꯍꯥꯏꯒꯗꯧꯔꯤꯁꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯆꯨꯝꯅ ꯊꯝꯖꯕꯅꯤ ꯑꯏꯕꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯊꯣꯏꯗꯣꯛꯄ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕꯗೋ ꯁꯤꯁꯤꯡꯒꯩꯁꯤ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯀꯣꯟꯅ ꯇꯥꯟꯅꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯨꯝꯕ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯅꯕ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯕꯤꯔꯕ ꯄꯦꯇ꯭ꯔꯣꯂꯤ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯑꯗꯨꯒ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯄꯌꯥꯝ ꯑꯆꯧ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯃꯜ ꯌꯥꯎꯔꯕꯁꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯋꯥꯐꯝ ꯈꯛꯇꯪ ꯊꯝꯕꯤꯗ꯭ꯔꯕꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯍꯧꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯄꯤꯁꯁꯦ ꯌꯥꯝ ꯋꯥꯅ ꯈꯪꯕꯤꯕ ꯑꯩꯈꯣꯏꯒꯤ ꯅꯉꯣꯕꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯇ ꯈꯨꯔꯨꯝꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯗꯣꯛꯇꯔ ꯅꯕꯗꯤꯞ ꯁꯅꯥꯁꯝ ꯑꯣꯖꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯁꯛ ꯅꯥꯏꯔꯕ ꯑꯏꯕꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯅꯨꯡꯉꯥꯏꯖꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ